Inungan mi Manipuri Dance Academy imadana sinduna jiribam ki dibung mayai lekai de laiba aribam sinlup mandok da chatharakpa Gosta Leela gi summer coaching camp kam production ngarang mapung phana loishinbagi thormadu da social activist nangmairakpam Budhisandra amasung UFO Far West Manipur chairman ke Khuman Jauna maru eba mitungnan sing oina sarpyakhi thormadu ga mari leinana and Budhisandra na hai Chaukalangpagi matungina ahongba kaya amalaklabasu lamdam asigi yango phurupsingna masa-masagi oiba nat chatnabi amadi phijat laitengna jingbasing asi ngakna chatpagi tangai phadaba lei haikhe